mayam punamuk putaramna okchare Israel na Palestine de chathariba miyot minay asigi mayokta amade Palestine de solidarity utpoina Yemen gi houthi sing na houjikfaoda Israel amade Israel ga mari lineba company gi ship chama gi mathakta attack tawhre Yemen amade Djibouti ani gi marakta leiriba Bab al Mandeb haina khangnaribi state ase fauduna Red Sea gi northern tip ta leiriba Suez Canal asida 50% of global sea based trade asi tawe habedi Petribi gi ising lambi da tawba trade and commerce ki sada yankhai di hariba Red Sea asi fauduna chale maramaduna Red Sea asi Israel khakkinatana Petribi ki trade and commerce da asuki matik maruwai Red Sea asi de karigumba crisis thokpa taragadi global trade and commerce da impact yamna pi habedi magi price amasung demand asuki matik impact lehele adabu Red Sea amadi Arabian Sea asida houthi sing influence asuki matik yamna chawna leibana houthi sing attack asida gi ngak na bidamakta Atlantic Ocean fauduna cargo ship kya sale adabu Atlantic Ocean fauduna chatpa taragadi lambi ase asuki matik sangbana marmoraga coast yamna sange adabu coast asi hanthana bidamakta Red Sea asi fauduna chatpa tangai fade houthi sing na hai Israel amadi Israel ga mari leinaba company gi ship kudima attack tawgani makoi gi message ti if you side with Israel then no water is safe haibasine maramaduna Israel tamna lakpa ship kaya missile amadi drone sinadun attack chathare handakte nauna hafta amagi manungda ship ani attack tawduna luphankhre magic sea de attack tawu nongma leibaga yamna maning lerba Israel tamna lakpa cargo ship eternity sea ko ship asi attack tawduna luphankhre hairiba eternity sea ship asida miyoi kunmanga yauki masigi manungda crew member taradi rescue to bongomkhre aduga taramathoy madi hojik suthiba phangre eternity sea ship asi unmanned boat amadi missile sinadun attack tawkhibane howdi gi military spokesperson hai attack asi Israel gi mayokta chathaba qualitative military operation amagi sarukne magic sea amadi eternity sea ship asi attack tawduna attack chathakhraba matung amuk howdi na Israel gi Ben Gurion airport attack tawna basu hotnakhre US UK amadi makogi ally singna howdi gi mayokta air strike kya chatharabasu howdi sing hanba leite UN Security Council na howdi gi mayokta resolution lobo laikre adubu howdi sing attack lepa leitana chathari karumbe attack lepu natragana Red Sea asita free movement lehelu haibataragadi Israel na Palestine gi mayokta chathariba miyot mine asi lepkadabani haibasine ngasi damakte video asi matang ko sinjage anobo update amaga anobo video amamu pudan laksage